Akasbani Imphal Ngangbam Nganthoi na pau pazari ahanbada maruoiba pau Canada da Hindugi laisang amada attack sathakhiba dubu Mukhyamantri Nongthomam Bireni yaningdaba phongdokli Security Force na Bisnupur Jilla da thiba humbagi thabak sathabada kusukulai kya phagatkre amasung sarkar na hairi PM Biswakarma scheme gi damak hauzik phawbada miyoi million kun manga henbana darkas pisilakle Mukhyamantri Nongthomam Biren hairi Canada da Hindugi laisang amada sathakhiba attack adu pangdabagi thawongni thawong adubu akanba mongda yaningdaba phongdokladuna social media da thagalakpa post amada Mukhyamantri na hai Canada na Khalistan gi terrorist criminal amadi gang khutpu singi yokhatuna Bharat ki mayokta thabak kya sathari mangna hai leba asina Bharat ki masak thehanaba honaba tanatana thabak thawram kya da yetpa piri Hindu singi laisang amada attack sathakhiba mathong huktaba thawong asi leba asigi miyamna yaba ngamloi thawong asigi damak Bharat macha sing amadi malem gi miyamna Canada sarkar bu yaningdaba phongdokpham thoi nakal amaromda Mukhyamantri na hai mahiroi singi National Integration Tour na sahi nauriba mahiroi singda amata oiba amadi leibak ningbagi inot ama haplagani ngarang Manipur gi mahiroi sing Rashtrapati Draupadi Murmu ga unaba aduga mari lenana social media da thagalakpa warol amada Mukhyamantri na hai mahiroi singi integration tour ga mari lenana Rashtrapati na mahiroi singa unaduna makhoi gi pukning thogatkiba asi nungaiba poi mahiroi singi asigumba khongset asina amata oibagi wakhalon pohanba tanatana santi amasung leibak ningbagi ithil ama piba ngamlagani loinana naha oiriba mahiroi sing asida daita leiba leibaki nagarik amamam oibada asobo mateng oiragani Manipur da thokliba irang asi laksinaba security force na sing amasung tangpak ki tongan ba mafam singda thiba humbagi thabak leptana sathari masida sakhangdaba singna losinduna thamlamba khulai kya phaгаtle haina police control room gi serol amana hairi police ki pauna hai Bisnupur Jilla gi manung chanba aigejang amasung uyok nalada thiba humbagi thabak sathabada yamlaba kusukulai phagat pangamle phagalaba khulai sing aduda SLR ama sniper rifle ama ball action rifle ani 9mm pistol ama hand grenade manga kapa yariba maru 19 tear smoke cell 13 rubber bullet mari stun grenade ani radio set ama bulletproof jacket ahum yauna tongan ba polum kaya yauri amaramda Churasanpur district police na ke bangphai village da red chathabada miyoi ani yu sungbada siznaba masak singa konana fare police ki kangbo aduna Churasanpur Jilla gi LFC inda thiba humbagi thabak sathabada yungau liter 5,000 amasung ken beer samanga phagatuna manghankhre hairi sakpa phayengi mahorol dagi sathaduna lakpa sahi gi thorum singi manungda angang punna na hunna reng tambagi thorum ngarang khulgi khulakpana mei tangbal lawduna pangthokre phayeng awang lekai da pangthokhiba thorum adu khula sigi sahi ahum sanglakpa angang singi amukta da punna pangthokpa khulgi thorum parengi manungda amani hairi basana BSC sakpa phayeng khakta da sathaba thorum amani khulasina khunthokhlakpadagi ngasi phawda kanglo naidana leptana satharakli thorum aduga mari lenana sakpa phayengi khulakpa ningthaujam toyaina hai layoi khraba ipai pusingna satharakpa liklam adu ngasi phawba kahendana thamnaba honari matamgi matungina chana bising khaji khaji honglapana asengba masak mangkhiba yabagi akiba leinaribani Churasanpur Jilla gi manung chanba khugada ain kaina pusilakpa lupa koti ani henbagi kwa supari sing Assam Rifles samadi police ki apunba kangbuna phagatkhre kwa supari sing adu tongan bagari mari da lotuna purambadagi security gi apunba kangboduna check tawbada phagatkhibani farba miyoi sing polam sing aduga konana makha taba ain gi oiba thabak lokhanaba divisional forest officer Churasanpur da sinakre hairi amaromda Assam Rifles na Kaksing Jilla gi serauda hangliba relief camp ta nongmuda sangdaba yadraba polam sing yanthokre Assam Rifles na miyam gi yaifanaba lokhalakpa khongthangi saruk ama oina relief camp asida lemna layangbagi camp amsu pangthokhi thorom aduga mari lenana camp adugi akoibada fogging na singbasu kapthokhi water conservation and water management hai bahiramda miyam punna wakhal taminabagi thorom ama ngarang hairok part 2 Devi Mandopta pangthokre thorom adu kendra sarkar gi jal shakti mantraloy gi river development and Ganga rejuvenation gi midyang makhada Eastern Regional Institute of Water and Land Management Tezpur Rajya Sarkar ki Agriculture Department Eco Network Hairok amasung United Progressive Farmer Association punna sinduna pangthokpani Lawmi sama yangkai henbana saruk yakhiba thorum aduda Assistant Professor Dr. C.S. Victoriana
nonggi ising yoksinba amadi ising ningthina siznabagi matangda wa ngangkhi. Tabiriba pawase Akashbani Imphal dagini. Sarkar na hairi PM Biswakarma scheme haudokpadagi haujik phawbada miyoi million 15 henbana scheme asigi damak darkhas pisilakle. Masigi manungda tangkak ahum thokna verification tawraba tungda miyoi million 2 hena register tawre. Micro, small amasung medium enterprises mantraloina hai leiba asigi artisan sing amasung craft person sing bu hena sakti pinaba pandamda mamang sahigi September da haudokhiba scheme asi miyamna pamnaba scheme ama oire. Scheme asigi makhada register tawraba artisan million amarom makoigi khusu khulai leinaba toolkit incentive ki makhada lupa lising tara gi kanaba fangle. Mantraloin hai scheme asina sarkarna artisan sing mateng pangduna mahusadagi leiraklaba craft sing hena fagat hanaba honari haibadu takle. Griha Mantri Amit Shah na hairi lol 13 bu classical language oina masak khangba leiba asi malemda Bharat khaktani. New Delhi da ngarang pangthokpa Kendriya Hindi Samiti gi 52 suba mifamda Griha Mantri na wafam asi phongdokhibani. Kendriya Hindi Samiti asi Hindi lol chawkhat hanaba guideline kya puthokliba khwaidagi chawba lupni. Sri Shah na hai Hindi lol chawkhat hanaba tungkoiba policy ama semba tangai fade loinana haujik tamnariba lairik sing Hindi londa handokpagi tangai fadaba sulei. Toromaduda Kendra gi Haksel Mantri JP Nada, Shiksha Mantri Dharmendra Pradhan, Law amasung Justice ki Rajya Mantri Arjun Ram Meghawal, amasung Parliamentary Affairs ki Rajya Mantri Dr. L. Murugan saruk yakhi. Ngasi phongba pause singi maroiba pausingi dama haujik Mangsatabam Premananda leire. Premananda Thagatsari Nganthoi Mizoram gi CM Laldu Homana Kukizo Extraterritorial Unity gi wafam phongdokhiba Thado Convention na NRC chana hanbada saugatna bawarib lokhiba amadi ningol chakau bugi thoram pakthok nakhiba gi paung ngasi phonga pause singi moroi pausing oiri Sanga Express Manipuri da Mizoram gi CM Laldu Homana Kukizo Extraterritorial Unity gi wangangli khoi mahum da chaina thinduna kanna otkhairi haina ahanbe headline tori Pawasi Pongnafong Naharogi Todang Manipur News amasung Sanga Express English da su ahanbe headline toduna phongli Ziriwam da Wi-Fi nupiyama police na kankre haiba paw amasu Sanga Express Manipuri ahanbala mai headline tori Thado Convention na NRC chana hanaba war on drugs sauganaba lebna kre haiba paw asi Pongnafong pawsi da anisu headline tori Pawasi People's Chronicle Naharogi Todang Manipur News amasung Sana Lebak pawsi da su ahanbala mai headline tori People's Chronicle da Manipur da nauna dengi case tramathoi henga kre haiba paw anisu headline tori Huelan paw da cookie terrorist sing na nongmai kapa lep kaplak tabadagi ningol chakau gi thorma pungphana pangthok na kre haina banner headline tori ningol chakau gi pawasi amba pawse sing da hanbala mai headline togna phongba thingnari Ichel Express da lalakta Manipur gi umang hector mawdraum doi kokthok lamne upal kya yanthalamne haina ani sube headline tori Imphal Free Press da nangagi miyoi ani ta thita wina tawbagi mari leinana AT gi member ama yauna ani fare haina ahanba headline tori Sana Lebak da pawmai ani fuba chenabani haiba AT gi member ama fare NH to thinkibadagi tangai fadwa polam pusilaktaba numinini sure haina ahanba headline tori lambi thingbagi pawasi gun female Hills Hornbill Express da su ahanba headline tori IFFI disingani kunmari gi film manga khangapada Manipuri film bung yaure haiba pawna ani sube headline ori Hills Hornbill Express da pawmai ani phubda chenaba miyoi ani fare haiba paw ahanba headline tori Wildlife Sanctuary amasung Reserve Forest ki matangda CSO singi oiba mifam pangthokibagi pawna Tabengong Times ki ahanba headline oiri Nganthoi Thagatsari Premananda aroibada maroiba paw amuk hana Canada da Hindu gi laisang amada attack chathakiba dubu Mukhyamantri Nongthomam Birani yaningdaba phongdokli Security Force na Bisnupur jilla da thiba humagi thabak chathabada khusukhulai kya phagatkhre amasung sarkar na hairi PM Biswakarma scheme gi damak haujik phawbada miyoi million 15 henbana darkhas pisilakle pawloijare